Happy Sabbath. Sigumba nungai kraba phaja kraba Sabbath namit asisida. Mayambu Prabhu Jesu Christa gi mingda salam tawjare. Ishwarna ingthatak thabak bor adu pumnamak nakoibu pibi boisu. Aduga aingonda asigumba phaja kraba matam PBB gi damakta organizers khoi pumnamak nakoibu su yamna thagatle. Ngasigi Sabbath school lesson ase third quarter gi making friends with God. Having lesson number 8. Nipan Suba ministering like Jesus. Prabhu Jesu Christa gumna mi gi seba tawbiba, mi gi kanaba yengbiba, aduga darkar oiba pangbiba khotbiba asi. Prabhu Jesu Christa gumna nang ain sukam haina atumak to pangthokdawbra haibagi matangda khoina ngasi taminagani amasung paminagani haujadringai da ishob matang haijase. Wangthoiraba sagadalaiba kogi paisho na hakungam khalitana thakatli paisho hojik online gi mafam asida platform asisida nahaki Sabbath school lesson sastra gi wahai pumnamak asi saba hojadringai da ahanba maktada nahaki thawai sengba do agi thakta yawbi bo isnu duga tabi riba pumnamak asisu nakna bo pinabiu Haujadringai da pumnamak asina ki khuta sinajabni chanbiduna sargatana lokhatpiu amen. Isini nausa nang aina akoina miyoibabu uba matamda akoidigi henna hanthaba mi koibu pesada oigedra lausingda oigedra ana yek mi oigedra natra nisa saba mi oigedra mokoibu uba matamda nangi wakhalda kari thokra mabu uba matamda asinupa sidi asinupi sidi haibagi wakhan karamba wakhan thokra Prabhu Jesu Christa na prithibida lakpa matamda di madi mi gi damakta mahak lakpani madi mi lairaba mi bu ubi matamda mahakti pungning asi yamna nungsiba asi mahakmanda phawe akogi memory text asi Matthew chapter 9 verse 36 asida kari habibra hairaga Prabhu Jesu Christa na adudagiti mi mayam asi ubiba matamda mahak uba matamda mahak thamoy asi yamna soklami hane karigira hairaga mayam adu jaw macha senbinangai mapu leitaba gumna kocha chatuna leiba adu uba matamda Prabhu Jesu Christa adu thamoy du yamna soklami hane Prabhu Jesu Christa asi prithibida leiba matamda hakchangi thawai kanaba asi mahakna mipum khudingmakki damakta purakphibani hojik mahak leikhidaba oirabasu mahakna cross pangting bikhiraga adugi kanaba adu nang aina panthum phangphangnangai gi damakta su mahakna khanbiduna leibani chinnaw sa hojik akoina Sunday gi da Jesus attitude towards people haibagi sida mahakna mi uba matamda karamba pukjen karamba wakhal asi pubra asi hebegi matamda khoi paminase ngasai gi aina hangkhiba ichininaw sa nahakna mi uba matamda di nangdigi hena lairaba mi natraga nangdigi hena sonthaba mi uba matamda karamba pukjen pubra habdu ngahakta khoina su wakhanda khanminase Prabhu Jesu Christa di mahakna lakpa matamda mi pumnamak ase kamhaina mukhosi hingba phanggadra ko baptagi kanbi nangai gi damakta hairaga mahakti lakpani mahakki matamda Pharisees koi Sadducees koi mokhoi gi pautak te karira hairaga yarabadi kari oirabasu papi khoi ga tukuchaba mi khoi ga tinnaroidabani mokhoi ga mingle toroidabani mokhoi ga wari su sanaroidabani natraga chatminnaroidabani chaksu chaminnaroidabani samna hairaga mokhoi ga thapna leiminnagadawni thapna leigadawni habigi pautak asi pibani adubu Prabhu Jesu Christa gi mahakki pautak adudi karira hairaga aduga yamna onataine magi pautak ti karira hairaga kari orabasu mokhoi gi damakta ai ase papi gi damakta ai lakpani ai ase dharma chenba mi gi damakta ai lakpanate adu papi ase kanbi nangai gi damakta ai lakpani ko haiba ase Matthew chapter 9 verse 13 paba matamda akhona paba phangi adugum na chap manana ichininaw sa nang ai akhoina su miyoiba mi ase yamna tukuchana leibo orabasu yamna hantharaga
ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯂꯧꯁꯤꯡꯗ ꯍꯟꯊꯔꯕꯁꯨ ꯅꯠꯇ꯭ꯔꯒ ꯂꯥꯏꯔꯔꯒ ꯆꯥꯅꯉꯥꯏ ꯊꯛꯅꯉꯥꯏ ꯂꯩꯇꯕ ꯑꯣꯏꯔꯝꯂꯕꯁꯨ ꯅꯠꯇ꯭ꯔꯒ ꯅꯤꯁꯥ ꯆꯥꯗꯨꯅ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯔꯒ ꯂꯩꯔꯕꯁꯨ ꯃꯈꯣꯏꯕꯨ ꯙꯔꯃ ꯆꯦꯟꯕꯒꯤ ꯂꯝꯕꯤꯔꯣꯝꯗ ꯄꯨꯁꯤꯟꯅꯉꯥꯏꯒꯤꯗꯃꯛꯇ ꯑꯉꯥꯟꯕ ꯃꯉꯥꯟꯒꯤ ꯂꯝꯕꯤꯗ ꯄꯨꯁꯤꯟꯅꯉꯥꯏꯒꯤꯗꯃꯛꯇ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯣꯠꯅꯒꯗꯧꯕꯅꯤ ꯃꯈꯣꯏꯒꯤ ꯀꯥꯟꯅꯕ ꯗꯔꯀꯥꯔ ꯑꯣꯏꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯄꯤꯕꯤꯕ ꯑꯁꯤ ꯅꯪꯒꯤ ꯑꯩꯒꯤ ꯑꯁꯤ ꯗ꯭ꯌꯨꯇꯤ ꯑꯣꯏꯗꯨꯅ ꯂꯩꯕꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯦꯊ꯭ꯌꯨ ꯆꯦꯞꯇꯔ 5 verse 13 to 14 13 ga 14 ꯇꯔꯥꯍꯨꯝꯗꯣꯏꯒ ꯇꯔꯥꯃꯔꯤ ꯑꯁꯤ ꯄꯥꯕ ꯃꯇꯝꯗ ꯀꯔꯤ ꯍꯥꯏꯕꯤꯕ꯭ꯔꯥ ꯍꯥꯏꯔꯒ ꯅꯈꯣꯏ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯊꯨꯝꯅꯤꯀꯣ ꯍꯥꯏꯅ ꯍꯥꯏ ꯊꯨꯝ ꯑꯁꯦ ꯃꯥꯒꯤ ꯃꯍꯥꯎ ꯑꯁꯤ ꯂꯩꯇ꯭ꯔꯕꯗꯤ ꯀꯔꯤꯁꯨ ꯀꯥꯟꯅꯗꯦ ꯊꯨꯝ ꯑꯁꯦ ꯍꯨꯟꯗꯣꯛꯂꯒ ꯃꯤꯅ ꯅꯦꯠꯈꯥꯏꯅꯉꯥꯏꯒꯤ ꯉꯥꯛꯇꯪ ꯑꯗꯨ ꯃꯇꯤꯛ ꯆꯥꯏ ꯍꯥꯏꯕꯒꯨꯝꯕ ꯑꯗꯨ ꯍꯥꯏꯕꯤꯌꯦ ꯑꯗꯨꯒꯨꯝꯅ ꯏꯆꯤꯟ ꯏꯅꯥꯎꯁꯥ ꯅꯪ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯗ ꯃꯤ ꯃꯔꯛꯇ ꯇꯤꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯔꯨꯞ ꯃꯄꯥꯡꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯃꯇꯝꯗ ꯅꯠꯇ꯭ꯔꯒ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯇꯝꯗ ꯃꯤꯒꯤ ꯃꯔꯛꯇ ꯂꯩꯕ ꯃꯇꯝꯗ ꯃꯍꯥꯎ ꯑꯣꯏꯅ ꯂꯩꯒꯗꯧꯕꯅꯤ ꯍꯧꯖꯤꯛ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯝꯗ ꯑꯃꯁꯨꯡ ꯅꯠꯇ꯭ꯔꯒ ꯔꯣꯝꯒꯤ ꯃꯇꯝꯗ ꯊꯨꯝ ꯑꯁꯤ ꯌꯥꯝꯅ ꯚꯦꯂꯨ ꯂꯩꯕ ꯃꯃꯜ ꯌꯥꯝꯅ ꯇꯥꯡꯕ ꯑꯣꯏꯔꯝꯈꯤ ꯄꯩꯁꯥ ꯑꯣꯏꯅꯁꯨ ꯀꯔꯟꯁꯤ ꯑꯣꯏꯅꯁꯨ ꯁꯤꯖꯤꯟꯅꯔꯝꯈꯤꯕꯅꯤ ꯑꯁꯤꯁꯦ ꯑꯗꯨꯒ ꯃꯍꯥꯎ ꯂꯩꯅꯉꯥꯏꯒꯤꯗꯃꯛꯇꯁꯨ ꯁꯤꯖꯤꯟꯅꯕ ꯌꯥꯝꯅ ꯚꯦꯂꯨ ꯑꯣꯏꯕꯅꯤ ꯑꯗꯨꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯦꯊ꯭ꯌꯨ ꯆꯦꯞꯇꯔ 5 verse 13 ꯑꯁꯤꯗ ꯍꯥꯏꯈꯤꯕ ꯅꯪ ꯑꯁꯤ ꯊꯨꯝꯒꯨꯝꯕꯅꯤꯀꯣ ꯍꯥꯏꯅ ꯍꯥꯏꯕ ꯑꯁꯤ ꯅꯪ ꯑꯩ ꯑꯁꯤ ꯏꯆꯤꯟ ꯏꯅꯥꯎꯁꯥ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯚꯦꯂꯨ ꯑꯣꯏꯕ ꯌꯥꯝꯅ ꯇꯥꯡꯕ ꯑꯃꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤꯕꯅꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯇꯥꯡꯗꯨꯅ ꯂꯩꯔꯒ ꯑꯩꯈꯣꯏꯅ ꯃꯍꯥꯎ ꯑꯁꯤ ꯄꯨꯊꯣꯛꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯇꯥꯡꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤꯅ ꯇꯧꯐꯝ ꯊꯣꯛꯄ ꯑꯁꯤ ꯇꯧꯗ꯭ꯔꯕꯗꯤ ꯀꯔꯤꯁꯨ ꯀꯥꯟꯅꯗꯦ verse 14 ꯗ ꯀꯔꯤ ꯍꯥꯏꯕꯤꯕ꯭ꯔꯥ ꯍꯥꯏꯔꯒ ꯃꯉꯥꯜ ꯅꯤꯀꯣ ꯍꯥꯏꯅ ꯍꯥꯏ ꯃꯉꯥꯜ ꯑꯁꯤ ꯆꯤꯡ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯕ ꯌꯥꯔꯣꯏ ꯑꯃꯔꯣꯝꯗ ꯍꯥꯏꯔꯕꯗꯤ ꯃꯉꯥꯜ ꯑꯁꯤ ꯊꯥꯔꯕꯗꯤ ꯃꯩ ꯑꯁꯤ ꯊꯥꯔꯕꯗꯤ ꯃꯩ ꯑꯁꯤ ꯃꯉꯥꯜ ꯑꯁꯤ ꯊꯣꯛꯑꯦ ꯑꯗꯨꯒꯨꯝꯅ ꯏꯆꯤꯟ ꯏꯅꯥꯎꯁꯥ ꯅꯪ ꯑꯩꯅ 7th day Adventistꯀꯤ ꯌꯨꯠ ꯑꯃ ꯑꯣꯏꯔꯒ ꯅꯠꯇ꯭ꯔꯒ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯒ ꯆꯔꯆ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯏꯁꯣꯔꯒꯤ ꯃꯉꯥꯜ ꯑꯁꯤ ꯑꯩꯈꯣꯏꯅ ꯄꯨꯔꯒ ꯆꯠꯀꯗꯧꯕꯅꯤ ꯅꯪꯅ ꯀꯔꯝꯕ ꯃꯉꯥꯜ ꯄꯨꯗꯨꯅ ꯆꯠꯄ꯭ꯔꯥ ꯏꯆꯤꯟ ꯏꯅꯥꯎꯁꯥ ꯑꯩꯅ ꯀꯔꯝꯕ ꯃꯉꯥꯜ ꯄꯨꯗꯨꯅ ꯆꯠꯄ꯭ꯔꯥ ꯍꯥꯏꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯌꯦꯡꯁꯤꯟꯅꯉꯥꯏ ꯗꯔꯀꯥꯔ ꯌꯥꯝꯅ ꯊꯣꯛꯄꯅꯤ ꯍꯧꯖꯤꯛ ꯑꯁꯤ ꯃꯉꯥꯜ ꯑꯁꯦꯡꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯀꯗꯥꯏꯗꯒꯤ ꯐꯪꯁꯤꯔꯥ ꯍꯥꯏꯔꯕꯗꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯈꯨꯠꯌꯥꯈꯥꯗ ꯑꯩꯈꯣꯏꯅ ꯆꯪꯖꯕ ꯑꯁꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯖꯣꯟ ꯆꯦꯞꯇꯔ 1 verse 9 ꯑꯃꯁꯨꯡ chapter 12 verse 46ꯇ ꯀꯔꯤ ꯎꯕ ꯐꯪꯕ꯭ꯔꯥ ꯍꯥꯏꯔꯒ ꯑꯩ ꯑꯁꯤ ꯃꯉꯥꯜ ꯑꯁꯦꯡꯕꯅꯤꯀꯣ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯎꯏ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯃꯤꯈꯣꯏꯗꯨꯗꯤ ꯑꯃꯝꯕꯗ ꯂꯩꯔꯣꯏꯀꯣ ꯃꯈꯣꯏ ꯍꯥꯏꯅ ꯍꯥꯏ ꯏꯆꯤꯟ ꯏꯅꯥꯎꯁꯥ ꯅꯪ ꯑꯩꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯈꯨꯠꯌꯥꯈꯥꯗ ꯆꯪꯖꯕ ꯃꯇꯝꯗ ꯃꯉꯥꯜ ꯑꯗꯨꯗ ꯂꯩꯒꯗꯧꯕꯅꯤ ꯑꯩꯈꯣꯏꯅ ꯉꯛꯇꯪ ꯃꯉꯥꯜꯗ ꯂꯩꯇꯕꯤꯗ ꯑꯃꯝꯕꯗ ꯂꯩꯕ ꯃꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯈꯨꯠꯌꯥꯈꯥꯗ ꯄꯨꯔꯛꯅꯉꯥꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯄꯨꯔꯛꯍꯜꯂꯒ ꯃꯈꯣꯏꯁꯨ ꯃꯉꯥꯜ ꯑꯗꯨꯗ ꯄꯨꯔꯛꯀꯗꯧꯕꯅꯤ ꯁꯟꯗꯦꯒꯤ ꯑꯂꯣꯏꯕꯗ ꯐꯤꯂꯤꯄꯤꯟꯁ ꯆꯦꯞꯇꯔ 2 verse 15ꯗ ꯑꯁꯤ ꯑꯩꯈꯣꯏ ꯑꯃꯇꯪ ꯄꯥꯃꯤꯟꯅꯁꯦ chapter 2 verse 15ꯗ ꯀꯔꯤ ꯍꯥꯏꯕꯤꯕ꯭ꯔꯥ ꯍꯥꯏꯔꯒ ꯅꯈꯣꯏ ꯑꯁꯦ ꯑꯃꯣꯠꯄ ꯂꯩꯇꯅ ꯅꯠꯇ꯭ꯔꯒ ꯇꯨꯀꯨꯠꯆꯕ ꯂꯩꯇꯗꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯗꯕꯤꯗ ꯆꯨꯝꯅ ꯅꯈꯣꯏꯁꯦ ꯂꯩꯒꯗꯧꯕꯅꯤ ꯑꯗꯨꯒ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯔꯛꯇ ꯃꯤꯒꯤ ꯃꯔꯛꯇ ꯆꯨꯝꯅ ꯙꯔꯃ ꯆꯦꯟꯅ ꯐꯖꯅ ꯅꯈꯣꯏ ꯂꯩꯒꯗꯧꯕꯅꯤ ꯑꯗꯨꯒ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯔꯛꯇ ꯅꯈꯣꯏꯁꯤꯅ ꯃꯉꯥꯜ ꯑꯣꯏꯅ ꯂꯩꯒꯗꯧꯕꯅꯤꯀꯣ ꯍꯥꯏꯅ ꯍꯥꯏ ꯏꯆꯤꯟ ꯏꯅꯥꯎꯁꯥ ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯔꯛ ꯑꯁꯤꯗ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯄꯥꯄꯤꯒꯤ ꯃꯐꯝꯅꯤ ꯄꯥꯄꯤꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯁꯤꯗ ꯅꯪ ꯑꯩ ꯑꯁꯤ ꯏꯁꯣꯔꯅ ꯇꯣꯉꯥꯟꯅ ꯑꯃꯝꯕꯗꯒꯤ ꯀꯧꯊꯣꯛꯄꯤꯔꯒ ꯃꯉꯥꯜ ꯑꯣꯏꯅꯉꯥꯏꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯀꯧꯊꯣꯛꯄꯤꯈꯤꯕꯅꯤ ꯑꯗꯨꯅ ꯃꯉꯥꯜ ꯑꯁꯦꯡꯕ ꯑꯣꯏꯕ ꯉꯝꯅꯉꯥꯏꯒꯤꯗꯃꯛꯇ ꯊꯨꯝ ꯑꯗꯨ ꯑꯣꯏꯕ ꯉꯝꯅꯉꯥꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯍꯣꯠꯅꯁꯤ ꯃꯊꯪꯒꯤ ꯑꯩꯈꯣꯏꯅ ꯃꯟꯗꯦꯗ ꯆꯠꯁꯤ ꯃꯟꯗꯦꯒꯤ ꯑꯁꯤ Jesus treatment of people ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯃꯤ ꯑꯇꯣꯞꯄꯒ
tinnaba matamda mi atopagi marakta laiba matamda kamhaina wa ngangbra kamhaina mokhoibu mingle tawbra treat tawbra habigi maramda ko akhoi khre yengse Prabhu Jesu Christa gi magi goal magna pamjaba asidi karira hairaga mi gi aphaba asi puthokpa asi mahaki goal oibri Prabhu Jesu Christa asi aduga asida akhoi physician Luke Dr. Luke na kamhaina habibra hairaga Luke chapter 4 verse 22 da kari habra hairaga Prabhu Jesu Christa dagi mahaki chinban dagi thorakpa nungsiba thaujal gi wahai asi mayamna mokhoina taba matamna mokhoi mem ngaklami hanai asisibu Joseph ki masanupa natrane hairaga mokhoi asi ngak hanai aduga John na so amuka John chapter 1 verse 17 da kari hebra hairaga thaujal amasung achumbagi wahai asi Jesu Christa mandagi chimbandagi thora hanai Prabhu Jesu Christa asi mahakna ngamthokpa matamda nungsiba wahai thaujal gi wahai asi thorakpani adugumna ichin nausa nangsu aishu akhoina ngangba matamda mi atopabu wari saba matamda tapi tambiba matamda nungsiba wahai thaujal gi wahai asina thangadawni Matthew chapter 8 verse 5 to 10 amasung Mark chapter 12 verse 34 asida akoina kari uba phangbra hairaga amana lanmi gi mapu lanmi chama gi mapu gi wari akoina u phangi aduga Mark chapter 12 verse 34 asidna Jews ki scribe nupa magi wari ase akoina u phangi lanmi chama gi mapu asida gi wari asida kari uba phangbra hairaga mahak gi minai ama naba matamda Jesus Christa ngona laraga ai gi minai ama nakhre asi chanbiduna lakpiraga mahak ase palsina naduna haksang tangkhai asi paralyze oiduna naraga yamna waraga leire haba matamda Jesu Christa na phare ai lake haina haba matamda lakpignu adubu nangi wahai aduna ngaktang haibiu phagani nangi wahai aduna haibirabati aigi minai adu phagani aduga aidi lanmi makok ama oibnina aigi mathaktasu officer khoisu leibanina aisu aigi minai leibanina lau haiba matamda mokhoi la chadu haiba matamda mokhoi chale adugum oibnina naki wahai aduna ngata haibiu haiba matamda Jesu Christa na mangonda ola kari haibra haiba Israel manung sida nangumna thajaba leiba asi ai atopa thengna de na harami aduga scribe no pangonda su makna kari khumrambra hairaga nang hujikti sargagi leibak nithau leibak asi hujikti nang yamna nakre haina pakhum asi scribe ngadi tum khumbirame asida mabani ase lanmi chama suba lanmi chama gi mapu adu scribe adu Prabhu Jesu Christa na adu wahai adu haibiba matamda mokhoi thamoida kari phauram gadroku Israel marakta nangumna thajaba leiba thajaba kanba asi Israel manungda kanasu leite haiba matamda kari wakhan puram gadra madu aduga scribe nu pangonda su nang hojikti sargaga ningthau leibak asi yamna nakhre ko haina haibiba matamda masu karamba wakhal phauram gadroku wakhal da harawaga numairamani adugumna akoina mingonda wari saba matamda mina akoingonda nganglakpa matamda makhoigi aphaba asi akoina lakthok ngai tawraga thagat piba nungsiba wahai asi akoina makhoina ngangbi gidawni Jesus Christa gi magi mong mataw si akoina lauraga wangang sangang asi adu illaga akoina su mi atopa bu ngangbiba takbiba tawrabadi adu mapung phaba mahing thokpa adu oigidawni chinnausa Colossians chapter 4 verse 5 6 ta kari haibibra hairaga nakoina lausing laitabagi marakta natraga mapangi mi gi marakta nakoina tinnaba matamda singna wangang haina aduga nakoina wangang ba matamda nungsibaga loinana thaujal gi wahaiga thum oina mahal leina nakoina wadu ngangu haina aduga kari haibra hairaga matam khibekta nakoina wa ase ngangba matamda lausingna singna nakoina nganggadawni ko hairaga
Colossians chapter 4 verse 5 6 da kun da bi aduga Ephesians chapter 4 verse 15 da kari habibra heraga adubu nungsibada achumba ngangduna makok oriba Kristagi pumnamak ki marida chakhat nanabani hene akoina chumna achumba wahai ase achumba pautak ase nungsiba wahai ase akoina mi atopada tambiba darkar oi takpi ge dawni tapi raga Prabhu Jesus Kristagi minglen ase hena chawkhat nangai gi damakta akoina hotna ge dawni samna hojik Isaiah chapter 42 verse 3 da kari haibra hairaga amrom da hairabudi kari hainabra hairaga Ishorna nauna changlakpa mi ase thamo yam thajaba makhoi thajaba ase yamna kandrabasu nauna changlakpa mi khoi ase muthat biroi manghan biroi haina bani ase ichin naw sa khoina mi bu takpi tambi ba matamda nungsi thaujar leiba wahai ase ngangbi gidawni takpi gidawni haiba ase khoina Monday da paba phangi Tuesday da jik khoi changsin se Tuesday gi Jesus Healing Ministry Part 1 Prabhu Jesus Christana hojikti magi mi bu heal tawbiba phanbiba asigi Part 1 asi akhoi hojik yengeni Prithvi sida hojik nutigi oigedra natraga ayamba matamda akoina mi haksangi darkar oiduna leiba mi khoi natraga haksang naduna leiba mi khoi wakhan sokna leiba thamoi sokna leiba mi khoi natraga thawai gi lambi rom da yamna sonduna leiba mi khoi se mayam uduna thengnaduna leiraga leibani asi mayam asi Prabhu Jesus Christana nang aigi mapanna through the makhoi bu yamna unaningduna contact tawningduna makhoi bu yoningduna leibani chin nausa nang aina makhoi bu mateng pangbi nangai gi damakta makhoi bu unaba matamda Prabhu Jesus Christa Ishona makhoi bu unaba ga chap manabani ko Ishodi makhoi gumba mi adu pangbi raga darkar makhoi awatpa darkar oriba pumma asi pangbi bini help to bi bini housing prithvi da kana gumbadi churuk thakpa tokmingduna waduna leiraga leiba tokpadi ngamdaraga nisa atopa mayam asi chari chakhibani na tokmingduna waduna leiba tokpadi ngamdaraga lei kana gumba atopadi yum panimbagi yum sa kamhaina panga dawbra haibagi rom da su aduga atopa potlum tungan bapuduna mi mayam asi lei asi pumnamak asi nang aigi through da nang aigi mapanda Ishorgi mateng yauraga akoina mateng asi pipiba ngamgadawbani Prithvi ase kai khraba patna than khraba Prithvi ase Ishorna khoidagi pamjaba asisidi makhoibu papi mi asi kanbiba phangba asi Ishorna asi pambani Prithvi papna than khraba Prithvi asisida kanabasu Ishorna manghaningde nang sumang haningde ay sumang haningde nang aina kanbiba ado phangningbagumna mi atopa su loima kanbiba se akoi phanghanangai gi damakta kona darkar hotna ga dawni sin nausa Prabhu Jesus Christa asidi mahaki ministry healing asi tawba matamda hakchang gi ngaktang mahak asi focus tawde hakchang gi darkar asi ngaktang mapung phahanangai gi damakta ma aduda aktang yengde adubu hakchang gi su aduga thawai gi su asi animak asi phanangai gi damakta mapung phanangai gi damakta makti thabak asi pangthoi thawai gi hakchang thawai gi mapung phanangai gi damakta spiritual healing dawnangai gi damakta physical healing asi mapung phahale ishona Prabhu Jesus Christa mani matamda hakchanggi healing asi pibiraga aduga loiraga spiritual healing su mahakna purapi akogi Sabbath school gida Matthew chapter 9 verse 1 dagi 7 da paralytic oina na oiraga leiba na duna leiba hakchang tangkhai paralyzed oduna leiba mahaki wari asi kon uba phangi aduga Matthew chapter 5 verse 25 dagi 34 da chahi tarani thoi e chen laga leiba nepi gi wari asi koina phangi mabani asi hakchang
physical gi phaba asi mo khoi su phangi aduga spiritual gi thawai gi phaba adu su mo khoi adu phangba phangami na khoi gi pap asi do ma ko pire ko haiduna spiritually mo khoi gi kanaba mo khoi su phangduna leibani Prabhu Jesus Christa gi mahaki ministry asi sidi part 1 da kari phambra heraga hakchang gi ngaktang physically healing ngaktang tawbiraga spiritual healing asi yaudra-badi mapung phada-bani mahaki-damak-tadi. Adugumna ichine-naw sa akoy-na mingon-da physical healing asi pubiba asi nang ay-na-di akoy-na di ngamoy. Adubu, ishol-gi panggal yauraga. Prabhu Jesus Christa-gi panggal asi yauraga. Mingon-da healing asi akoy-na bibiba ngamani. Healing asi pubiba matamda makoy-bu hakchang-gi darkar oriba asi akoy-na bibiba matamda thawai-gi kanaba, thawai-gi healing asi su akoina pubi gi dawbani amasung pibi gi dawbani asi oirabadi mapung hena phaga dawbani Prabhu Jesus Christa gi matamda Prabhu Jesus Christa na physical hakchang amasung thawai gi healing pibi ba mi makai adu opunsi chup na hinde makai siami adugumna nang aina akoina ishor gi pangal na thawai gi amasung hakchang gi healing asi akoina pibi ba matamda pibi riba mi adu mapunsi chup na hingraga layroi adubu makhoi sikhigini adubu sikhiba orabasu ishor gi pangalda spiritual healing makhoina phangkhiba aduduna makhoina panthum pham adu phanggadawni jinnausa aduna physical healing ase nat hakchang gi kanaba ngaktang akoina pibirabasu mateng pibirabasu thawai gi yaudrabadi mapung phate habasi akoina Tuesday gi da paba phangi hujik akhoi Wednesday gi tase Wednesday gi Jesus Healing Ministry Part 2 akoina yengre Part 1 di yengre akhoi ta khre hujik di Part 2 da akhoi changjarakse Matthew chapter 4 verse 23 24 25 asi humse paba matamda akoina kari thengnabra haraga Jesus Christa amasung mahaki sebo Jesus Christa asi makhoigi synagogue ta lesang da chattuna mahakna kari tawbra heraga pau sandoprammi hene tambirami mahakna aduga pau se sandopirami sarga lebak ki damakta sarga lebak aphaba pau asi tambirami hene aduga laina jazat makhoigi anaba pumnamak asi phanbirami hene mahakna thobak ahum asi tawe ahanbana karira heraga tambiye mahakna anishna da kari tawbibra heraga sarga gi aphaba wa paw asi mahakna sandoke ane ahum da kari tawbra heraga makhoi gi leina makhoi ana ayek leiriba pumnamak asi mahakna phanbirami bahut tomba mayam natraga paralyze oiba hakchang palsi na ba natra leina jaja asi phanba mayam asi mahakna phanbirami ane asi akoina paba phangi aduga Matthew chapter 9 verse 35 tasu adumak tasu kari paba phambra heraga Prabhu Jesus Christa asi mahakna laisang da chatuna synagogue mafamda tungan da chatlaga mahakna wapaw asi sandokrami hene sargage aphaba wapaw asi sargage ningtholebakki wapaw asi mahakna sandokpirami sandokra adudigi laina jaja ana ayek asol ana pomnamak asi mahakna phanbirami Chilnausa Prabhu Jesus Christa na mahakki matamda tawbikhiba asi hawjik nang aina adumak adu tawnangai gi damakta akhoi bu takpi tambibani uhanbibani hawjik akhoina hoi matam asida pandemic COVID-19 gi maram oiduna akhoina yum mapan gi thokpa ngamde akhoina chatningrabasu chatpa ngamde adubu asigumba platform asigumba sijinnaraga akoina mafam atop-pada takpi tambibase akoina platform ase akoina use tawdawbani ana ayek leire haiba akoina paw tabiba matamda akoina pratna tawbiba natraga phone da call tawbiraga makhoibu ngangna biraga thabat biraga ishorgi aphaba wa paw adu ishorgi wasakpa wahai adu gumbadu takbiraga makhoibu thabat bigidawbani adu ishona nungsiye ko haiba asi makhoi ngona tambiraga aduga sargalai bakki aphaba wa paw asi
ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯇꯣꯞꯄꯗ ꯆꯠꯂꯒ ꯁꯟꯗꯣꯛꯄ ꯉꯝꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯑꯅꯛꯄꯗ ꯂꯩꯕ ꯌꯨꯝꯗ ꯅꯠꯇ꯭ꯔꯒ ꯃꯔꯨꯞ ꯃꯄꯥꯡꯗ ꯅꯠꯇ꯭ꯔꯒ ꯑꯊꯥꯞꯄꯗ ꯂꯩꯕ ꯃꯤ ꯑꯗꯨ ꯑꯩꯈꯣꯏꯉꯣꯟꯗꯁꯨ ꯑꯁꯤꯒꯨꯝꯕꯒꯤ ꯄ꯭ꯂꯦꯠꯐꯣꯝꯒꯤ ꯊ꯭ꯔꯨꯗ ꯅꯠꯇ꯭ꯔꯒ ꯐꯣꯟꯗ ꯀꯣꯜ ꯇꯧꯔꯒ ꯁꯟꯗꯣꯛꯄꯤꯕ ꯍꯥꯏꯕꯤꯕ ꯑꯁꯤ ꯅꯪ ꯑꯩꯒꯤ ꯊꯧꯗꯥꯡ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯥ ꯑꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯕꯛ ꯑꯁꯤ ꯅꯪ ꯑꯩꯅ ꯇꯧꯅꯉꯥꯏꯒꯤꯗꯃꯛꯇ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯁꯕꯠ ꯁ꯭ꯀꯨꯜ ꯑꯁꯤꯁꯤꯅ ꯇꯝꯕꯤ ꯃꯥꯔꯛ ꯆꯦꯞꯇꯔ ꯑꯁꯤ ꯄꯥꯗ꯭ꯔꯤꯉꯩꯗ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯀꯔꯤꯒꯤꯗꯃꯛꯇ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯕ ꯑꯁꯤ ꯖꯣꯟ ꯆꯦꯞꯇꯔ 10 verse 10ꯗ ꯑꯩꯈꯣꯏꯅ ꯄꯥꯕꯗ ꯀꯔꯤ ꯐꯪꯕ꯭ꯔꯥ ꯍꯥꯏꯔꯒ ꯑꯩꯅ ꯂꯥꯛꯄ ꯑꯁꯤ ꯀꯔꯤꯒꯤꯔꯥ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯄꯨꯟꯁꯤ ꯑꯁꯤ ꯐꯪꯁꯅꯨ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯍꯦꯟꯗꯣꯛꯅ ꯐꯪꯅꯉꯥꯏꯒꯤꯗꯃꯛꯇ ꯑꯩ ꯑꯁꯤ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯄꯥꯕ ꯑꯩꯈꯣꯏꯅ ꯐꯪꯉꯤ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯅꯪ ꯑꯩ ꯑꯁꯤ ꯐꯪꯕ ꯉꯛꯇꯪ ꯅꯠꯇꯕꯤꯅ ꯍꯦꯟꯅ ꯐꯪꯅꯉꯥꯏꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯥꯛꯄꯅꯤ ꯑꯗꯨꯅ ꯅꯪ ꯑꯩꯅꯁꯨ ꯆꯠꯂꯒ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯒꯤ ꯑꯐꯕ ꯋꯥꯄꯥꯎ ꯑꯁꯤ ꯃꯍꯥꯛꯀꯤ ꯄꯥꯡꯒꯜꯒꯤ ꯊ꯭ꯔꯨꯗ ꯃꯍꯥꯛꯀꯤ ꯄꯥꯡꯒꯜꯅ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯃꯤꯕꯨ ꯐꯪꯍꯟꯒꯗꯧꯕꯅꯤ ꯏꯆꯤꯟ-ꯏꯅꯥꯎꯁꯥ ꯃꯍꯥꯛꯀꯤ ꯈꯨꯖꯥꯈꯥꯗ ꯆꯪꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯥꯡꯖꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯗꯨꯕꯨ ꯍꯦꯟꯅ ꯐꯪꯖꯕꯒꯤ ꯉꯥꯛꯇꯪ ꯑꯣꯏꯗꯨꯅ ꯑꯣꯏꯒꯅꯤ ꯃꯥꯔꯛ ꯆꯦꯞꯇꯔ 1 verse 32 dagi hawraga 39 da akoina paba matamda ishorna mi mayam asibu anaba mayam asisibu mahakna phan birami hena hi tungan dagi lakpa mayam asibu phan laga nung thel chuk pasim mahakna phan lammi hena hi adudi ayuk anta ase ayuk oidringaida mahak hawat laga semon amasung sebok mokoi tungan achikpa mafamda pratna tawba chakhi chatlaga ado pratna tawba loiraga Prabhu Jesu Christana kare haibra hairaga mafam atopada akhoi chatse mafam atopada hojik aina wapau sandok nangai lei hena mafam atopada chatle he aduda mangda mkhoi sebokna mi mayamna napungai duna lei hena hairambani adu Jesu Christana kare haibra hairaga mafam atopada ai wapau sandokpa chatnangai ni mafam atopada chatse hena asida hanga dauba question number di karira karigi Jesu Christana mayamna ngairiba aduda mana chatraga mafam atopada karigi chatpra asi makhada koina parakpa matamda Matthew chapter 1 gi verse 38 ka 39 asi akoina parakpada asi akoina paba phangi asida kari habibra hairaga Prabhu Jesu Christa asi prithibida magna lakpa asi magi purpose asi afaba wapau asi sandok nangai gi damakta sargagi nithaulebak ki afaba wapau asi mi singtum mi pomnamakta sandok pinangai gi damakta mi pomnamak asi punsi asi phangnangai gi damakta salvation asi phangnangai gi damakta Prabhu Jesu Christa asi lakpani mana lakpa asi magi mapunsi asi pamudana nang ainabu arang khubam asi phangnangai gi damakta hairaga mahak asina lakpiraga mahak ki punsi phoba akhoi gi damakta katpibini chinnausa Luke chapter 19 verse 10 da kari habibra hairaga mi gi machanupa aduna prithvi asida prithvi gi mi mangkhaba mi pumnamak asina punsi asi phangsnu ko haibagi damak ada damakta mahak ase lakpani hena mi machanupa ase ichenausa Prabhu Jesu Christana mi anababu phanbiduna awaba putlum leba mi khoibu lokthokpiduna yamna waba mi khoibu kanbiba phanbiba pumnamak ase mahak mi pumnamak makhoi adu arang khubam ase phangjasnu ko habigi opportunity ase phangnangai gi damakta mahakna pangthok thabak asi pangthokpani adugumna ichenausa nang aishu akhoina migi seba tobiba matamda seba asi akon ishorgi pangal yauna migi aran khubam phangnangai gi damakta seba asi pibiba matamda thawai gi chinjak asu pura pubiraga
sargagi sarga laibaki afaba wapaw ase sandok biraga akoina arang khubang ase mokhogi damak tasu akoina pubi gi dawni ishorgi pangalda hojik Thursday gi da akoi changjase what matters to Jesus Jesus Christa ngonda kari akaiba leibra haiba asigi da koi pase Matthew chapter 24 da Prabhu Jesus Christa lengrak ramdai da kari thokadra amasung Jerusalem gi destruction mag akai kaya kamhaina kaira kadawra habi maramda khara koina uba phange aduga chapter 25 ta akoina parakpa matamda perman ahum akoina paba phange nupi ashengba tarage perman ase akoina paba phange asida kari perman uba phangbra ha Prabhu Jesus Christa lengra ramdai da thawaina thangadawa church ashengba manga aduga thawaina thaloidaba haibagi matangda akoina perman tara samna hairabadi nupi ashengba taragi thawaina thanbagi akoi perman paba phange the ani shunabada ishorgi talent Prabhu Jesus Christa lengra ramdai da talent ishorna akoi mi ngona piba talent popna mak ase kamaina sijinna gadawra sijinna bra haibagi matangda talent adu akoina paba phange tamba phange aduga ahum shunabada hamenga jaw asigi praman ase akoina paba phange hamenga jaw asigi praman ahum shunabagi praman ase akoina paba phangbada kari haina bra hairaga asengba Christian singna mi atopada kamhaina makhoigi darkar mateng ase pibi bra haiba ase asigida akoina paba phange asida akoigi punsida tungan ba mi darkar laiba awaba mi ko tungan ba ishona akoi munda pura khalle akoi munda thengna halle akoina adugumba mi ase thengna ba matamda nang aina aseng Christian oibada makhoi bu kamhaina minister tawbra makhoi bu kamhaina mateng ase pibi bra haibagi matamda akoina ase thengna e paba phange akon ba matamda ichinna sa matik chai ko chap chai ko haiba thagat kadawba macha nupi adu nang oiba phangadra ai oiba phangadra aina ising khurang ba matamda nangna aingon ising pithai ko aina chaklama matamda nangna aingon da chakpi jai ko aina phiron hap ngai leitaba matamda nangna aingon da phiron haphal le ko matik chai ko faithful children aigi matik chaba ichanupa nangnai ko ichanupi nangnai ko haiba matamda adu marakta nang yawgadra ai yawgadra ko jinnausa adu marakta yawse hairabadi akoigi kerale kaida natraga mi atopa khoi waduna leba mi khoi ase makhoigi awatpada akoina mateng pangbiba makhoigi darkar oiba aduda akoigi leijaba adu pibiba haiba ase yamna darkar oibani hojik John chapter 6 verse 35 asida kari akoina John chapter 6 verse 35 amasung John chapter 4 verse 14 asida ngakta akhoi pase John chapter 6 verse 35 asida kari hebra heraga ai ahimba tal aduni hanahe kanagumada aingonda lakpa orabadi makhoi adu mapunsi chukpa makhoi chaklang roi aduga aingonda thajaraga lakpa mi khoidu mapunsi gi makhoi khurang roi ne aduga John chapter 4 gi verse 13 14 ta khona pa matam da kari thengna bra hairaga aingonda lakpa mi khoidudi aina pijaga dawba ising asi thakpa mi khoidudi makhoi mapunsi chukpa ising khurang roi ne aduga makhoi aigina piba ising asi thakpa mi khoidudi makhoi ngonda ahingba ising phut adu makhoi ngonda gi thokani hene ichin nausa akhoina ishogi wahai ase akhoina lausinba matamda magi wahai gi tal ase akhoina chaba matamda akhoi khorangba chaklamba ase akhoi ngonda leiroi dabdi asigumba ising asigumba tal asi akhona mi atoppa ngonda su pibi matamda mi atoppa hoje kana gumba atoppa di thawai gi romda
khorangduna chaklamduna leiba lei makoina hakchanggi lamba natraga hakchanggi khorangba aduna di tungale hujikti thawai gi khorangduna lamna leiduna leiba misu lei makhoi ngonda akoina su chatlaga natraga through asigi platform gi through da natraga phone da su akoina makhoi ngonda ishor gi aphabo wahai aphabo wapao sarga gi nithau leibak ki aphaba wapau pumnamak asi makhoi ngonda tahan biba matamda makhoi gi thawai gi khorang liba natraga thawai gi lam liba adu makhoi su penba phanggadawbani ichina nausa akhoi Prabhu Jesu Christa ngonda changjadrabadi akhoi mayum leitraga lamlan bagumna kochat chatuna leibaga chap manabani ko haiduna akhoi ngonda Ephesians chapter 2 verse 12 masung verse 13 masung verse 19 da paba matamda akhoi thengnai aduga akhoina Prabhu Jesu Christa ngonda changjadrabadi magi khuja khada leijadrabadi phiron leitaba mi singumna phiron dharma chenbagi phiron leitaba leitana phiron yaudana leibaga chap manabani chin nausa dharma chenbagi phiron Revelation chapter 3 verse 18 da haibiba adu dharma chenbagi phiron amauba phijet adu hap phiron adu hap taba naked ena leibaga chap manabani adugumna chin nausa nang aishu yum leiba lamlan bagumna ko chatana yum leiba Christian ama oise aduga phiron haptana leitaba phiron haptana leiba misak adu oise easy wide na yamna phajaba Ministry of Healing aloibada Ministry of Healing page 145 ta kari hebra heraga mi mayamna hojikti ishongonda thajabase hanthai hanai aduga mi ngonda thajabasu hanthakre hanai mi ngonda su thajabase leitre karigira hairaga hujikandi mi mayam se mi bu pangbiba mi gi awaba uba matamda mateng pibiba asigumase leiraktabnina minungsi asigumusu leitabnina mi phiron leitaba mi khoibu phiron pibiba natraga mi wakhan nungaitaba khoidu wahai nungaiba haibiba khotbiba pungning comfort tawbiba asigumba mi se leitabnina makhoi se mi se thajarakte adubu asigumba mi ase uba matamda makhoi gi thamoi ase asini se di shomani gi lakpa mi ni ne ko ishor gumba gi ishor gi messenger ni ne ko bakhon chapa mi khoi ni ne ko haiba ishor gi messenger mi ne ko haibagi feeling adubu wakhal adu makhoi da phawe ne adu makhoi gumba mi adu uba matamda na mi ngonda pangbiba mi gumba ubiba natraga mi bu thabat piba aphaba thabak gumba tawba mi se uba matamda makhoi ase pungning thawat pa aduguma lae aduga makhoi gi wa ase makhoi na su taningi hanai ichin nausa nang na su nang aina akoina ishor gi aphaba thabak ase hakchang gi kanaba ase su akoina pibiba matamda pamthokpa matamda uba mi aduna taba mi aduna su makhoi gi akhoi ngonda naksinna ningakani aduga akhoi pangbi khiba mi aduna su makhoi su akhoi gi wa ase henna taningani adum tawraga taningba matamda akhoi makhoi ngonda sarga leibak ki aphaba opaw adu makhoi ngonda akhoi tambiba phangani ichin nausa matam khudimakta ishor gi aningba ase akhoi pangthok nangai gi damakta hotna se aduga thawai asengba ase matam khudimakta akhoi nijase heraga tabiba pumnamak na khoibu ishor na bo pibi bo isnu amen